Akashvani Imphal Wahengbam Rajesh na pau pajari ahan bada maruwa pau. Pradhanmantri Narendra Modi na ngasi ayuk pung 13 da Akashvani gi thongda mahaki humphutaret suba pungningi wa Man ki Baat thoramda wa ngangani. Manipur COVID-19 nabadagi pharakpagi sang sada humphuma 9.9 yaure Thawbal jila da ngarang khakta da miyoi nifu mari COVID-19 positive oiki amasung Pradhanmantri Narendra Modi na Pradhanmantri Street Vendors Atma Nivar Nidhi Scheme amuk anna yengsingkre. Pradhanmantri Narendra Modi na ngasi ayuk pung 13 da Akashvani gi thongda leibak asigi amasung maban lepak sida leiriba Bharat macha singda mahaki pungningi wa Man ki Baat thoramda wa ngangani. Tha khudingi sandokpa radio program asi ngasi gi asina humphutaret subani. Pradhanmantri gi pungningi wa thoram asi Akashvani amasung Doordarshan amadi AAR News website singda sandoktuna tahangani. Thoram asi Akashvani, DD News, Pradhanmantri Office amasung Information amasung Broadcasting Mantraloy gi YouTube channel singda taba pangbigani. Pradhanmantri gi pungningi wa hek sandokpa loibaga lamlam gi lol singda amuk anna sandokani. Thoram asi numidangi pungni pandasu amuk anna sandoktuna tahangani. Akashvani Imphal na su Pradhanmantri gi Man ki Baat thoram gi Manipuri wantok Pradhanmantri na wangang ba hek loibaga sandokani. Thoram asi ngasi numidang pungni pandasu amuk anna sandokani dialect singdana hayeng sandokani. COVID-19 State Consultative Committee gi mifam pangthoktuna Jiribam, Thawbal amasung Churasampur jila na singma mafam singda hauzik oriba local transmission gi matangda wafam kya khanakre. Mukhyamantri Nongthomam Biren Singh Sabhapati oiduna ngarang Mukhyamantri gi secretary ta pangthokiba COVID-19 gi State Consultative Committee gi mifamna laisat asina hauzik oriba phibam gi matangda kupna khanaki amasung lockdown amadi SOP gi sana kanglon sing miyamna mapung phana ngakna chanahnaba akanba thabak lokatnaba warep laukre. Twitter da thagapa warol amada Mukhyamantri na hai committee gi mifamna COVID-19 positive oiba miyoi singi history makoina samnaruba amadi chatluba mafam sing thigatpagi thabak sing chathari. Maragasar Raja sigi mafam kya da police na lockdown mapung phana chanahnaba thorang kya paikatli. None amasung Tamenglong jila da lockdown isana kanglon thugaiba miyoi sing phaduna dandi pibagi thabak sing chathari. E-filing amasung e-court service ki matangda jila thakta advocacy gi oiwa webinar program gi makhada awareness program gi ahum suba tangkak ngarang loisingkre. District bar amasung high court bar gi advocacy high court legal services authority amasung Manipur state legal services authority gi makhada leiba panel advocate sanitara ni thoina program adu da saru yaki. Tabiliba pawasi Akashvani Imphal legini. Manipur COVID-19 nabadagi parapachang sada humphuma 9.9 yaure Raja gi COVID-19 command control room na thopa cherol amada Raujik Raja asta apunba positive case lising ani sama humudra taruk shure masigi manungda active case na satuk yangkai taruk ni aduga miyoi lising ama changwa kunna naba phaduna disaster kre. Thawbal jila ra ngarang hakta miyoi nifu mari COVID-19 positive oiba thenaki aikoi gi Thawbal Paumi Soibam Binoina district surveillance officer gi pau paladun hai ngarang Thawbal district hospital amasung Moijing high school da antigen kits sizinadon test tawda district hospital da miyoi tarang amasung Moijing high school da miyoi kuntaruk positive oiba thenaki bani. Thawbal district hospital da miyoi sama humudra amasung Moijing high school gidana miyoi humudra matoi test tokibani. Miyoi nipana rims da positive oikibani. Positive oiba miyoi sing Thawbal jila da hangliba COVID care center thamba sandabadagi Imphal da pukre hari. Maragasta Thawbal jila gi mafam mari da hanglamba quarantine center sing da leiramba miyoi sing amuk yana test tawada negative oibadagi jila asigi deputy commissioner na ngarang thokpa cherol amada mafam mari asa thamlamba ating basing loktok le hari. Jiribam jila gi mafam 13 da hana containment zone ni haina loktoklamba adu jila asigi district magistrate na nauna thokiba hukum amagi matung ina mafam sing asi containment zone oidre haina loktokre. Jila asigi deputy commissioner na makata na phongdorpagi matung ina containment zone sing asida leiramba miyoi khudingmak test tawbada negative oibadagi athingba asi loktokibani. Senapati District Hospital da mathok toba doctor ama COVID-19 positive oiba thenaki badagi doctor asiga tha asigi tara dagi samnaramba miyoi sing district surveillance officer da report toranaba jila asigi chief medical officer na khangalakle. Cherol aduna makhata na hai doctor asiga samnaruba miyoi sing ngasi ayuk pung tara dagi hauraga district hospital asida laktuna test tokthokadabani. Hauzik phawada doctor asiga samnaramba doctor taret amasung miyoi nifu taru khangdokpa ngamle thokdok asigi makhata rakpada jila asida lockdown hena kansingkre. District Hospital gi OPD makhata ba hukum ama thokri bawa thingjengkre.
Churachandpurda ngarang COVID-19 na narama miyoi 13 amuk hana test tawbada negative oibadagi makoi hospital dagi discharge tawkre. Amaromda jila asigi chief medical officer na positive oiba miyoi singa samnaramba tongan khulsindagi miyoi chamri nipan gi sample khongakre. Sample test tawbui thabak ngasi sathagani. Assam da ngarang punna miyoi lising ama sani marfudra mari COVID-19 narambadagi naba phaduna discharge tawkre. Hauju phawbada miyoi lising kulhumdoi supna yankai manga naba phaduna discharge tawkre. Raija da apunba positive case lising kuntra matoi supna marfu taruki manungda hauzik active case lising taret pan yankai matoi lairi masigi manungda humudra taret laikidre Raija da ngarang khakta mioi lising ama chama humpu manga COVID-19 positive oiba chenaki masigi manungda mioi chahum yankai humdoina Guwahati sahar degini aduga chamana Golaghat jila degini Kendra ki Housing amasung Urban Affairs Mantraloy na paikhatpa Pradhan Mantri Street Vendors Atmanirbhar Nidhi Scheme karam na paikhatlibagi haibadu Pradhan Mantri Narendra Modi na amuk hana yengsinkre. Hauju phawbada scheme asigi khudongchaba lawnabi miyoi lakh 2,60,000 na application tharakre haina mifam aduda Pradhan Mantri da paudamki. Hauju phawbada scheme asigi damak application 1,60,000 sanction tawkre aduga application 5,900 henbana thadokre. Scheme asi sanabana honabada IT gi matengna web portal amasung mobile app sinabagi damak administration singbu Pradhan Mantri na thagapa phongdokki. Thauramadu da Pradhan Mantri na hai scheme asi street vendor singda loan piba oina uhalloidabani masidi makhoi gi semi loan amasung punsi mahing phagathanbada mateng pangnabani. Imphal da ngasi phongba pause singi maroiba pauk singi dama hojik Maibam Dwijamani leire Dwijamani. Thagasari Rajesh CM Secretariat hangba COVID control room da thabuk tawba ama COVID-19 positive oire haiba Thobal da COVID-19 positive oiba masing henkalakpa amadi Congress na no confidence motion gi sem sari haiba pausing asana Imphal ngasi phongba pause singi maroiba pawaina phongari CM Secretariat hangba COVID-19 command control room da mathau pangthopa ama yauna health ki staff ani positive oiba thengnari haiba paw hoyelan paw da banner headline tawduna phongli pawasi narol gi thodang da su banner headline tawri Thobal district ta nauna mi nifubari COVID-19 positive oire haibasana pungna phamda banner headline piri Thobal coronavirus ki hotbed oire bra haiba paw Imphal Free Press ta ahan headline tawduna phongli positive oiba masing hengalakli lockdown kansin gadawri haibasana Sangai Express Manipuri da ahan headline tawri CM Secretariat ta National Health Mission gi staff positive oire haina People's Chronicle gi ahan headline oire pawasi Sangai Express English ki su ahan headline oire CM Bangalore da laiba COVID control room da computer operator ama Thobal district ta nifumari nauna positive oire haiba paw Isel Express ta ahan headline tawri nauna miyoi kuncha positive oiduna apunba positive case lisingani sama humbadra tarug yaure haina irei bak ta ahan headline piri pawasi Manipur Mail gi su ahan headline oiri Sanali bak di assembly session da thajadabagi motion pukhanaba sem sari speaker Y Khemsan gi mathak ta court ta contempt tharagani haibasana ahan headline tawri COVID-19 CM Bangalore yausilakle Thobal district ta nifu taruk medical directorate ta ani positive oire haina pawsi asimaki ani sub headline oiri state BJP lenga ki matak ta thajadabagi motion thangkanaba sem sabal oire Thobal district ki miyoi sing sangba yaroi haibasi discrimination gi thongni haiba congress ki ke megasandagi wafam Isel Express ta ani sub headline tawri pawasi Sangai Express English ta su ani sub headline tawdun phongli pawasi People's Chronicle gi su ani sub headline oiri Madhya Pradesh ki CM Shivraj Singh Chauhan COVID-19 positive oire haiba pawma hoyelan pawgi ahan balamai phongli mifam pangthokre ngasidagi curfew hena kansinaba ware lokre haiba paw narol gi thaudangi anchor kalam da phongli guideline in the busing da pigada penalty gazette thoktuna khangan kre sport ta CLP bangam da busing phajan bayai police ta legal proceeding file to bayaroi haiba pongna phamgi anchor kalam da phongli Babina Specialty Hospital na ataba mamalda matamga sunaba cancer line bigi kutong saba pigdawri haiba pawma pawsi asimaki ahan balamai da phongli Rajesh Thagasari Dwijamani aroibada maroiba paw Pradhan Mantri Narendra Modi na ngasi ayuk pung 13 da Akashvani gi thongda mahaki 63 suba pungningi wa man ki baat thorom da wa ngangani Manipur COVID-19 nabri pharapagi changcha da 68.95 yaure Thawal jira da ngarang khakta da miyoi nifu mari COVID-19 positive oiki amasung Pradhan Mantri Narendra Modi na Pradhan Mantri Street Vendors Atmanirbhar Nidhi Scheme amuk hanna yengsin kare paw